ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯖꯔꯦꯌꯦ, 이마기ꯐꯖꯔꯦꯌꯦ, ꯍꯧꯒꯠꯂꯣꯅꯤ ꯅꯪꯕꯣ, ꯇꯥꯕ꯭ꯔꯥ? ꯐꯖꯔꯦꯌꯦ, ꯍꯩ ꯐꯖꯔꯦꯌꯦ. ꯅꯣꯡꯃꯇ ꯐꯖꯅ ꯀꯧꯔꯒ ꯍꯧꯗꯣꯛꯀꯦ ꯈꯟꯕꯁꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏꯗꯕꯅꯤꯗ. ꯀꯩꯅꯣ ꯏꯃꯥ, ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯑꯩꯔꯣ ꯅꯪꯂꯣ ꯉꯥꯎꯔꯤꯁꯤꯕꯣ, ꯍꯥ? ꯍꯧꯒꯠꯂꯣꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯐꯖꯅ ꯀꯧꯔꯤꯕꯁꯦ ꯅꯪ ꯇꯥꯗꯦꯅꯦ, ꯍꯥ? ꯇꯥꯗꯦꯕ. ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣ? ꯃꯤꯅ ꯇꯨꯝꯃꯤꯉꯩꯗ ꯀꯧꯔꯗꯤ ꯇꯥꯕ. ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯅꯅꯕ ꯂꯥꯎ ꯇꯥꯕ. ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯀꯧꯕꯒ ꯇꯥꯗꯒꯩ ꯇꯨꯝꯕ ꯃꯇꯝꯗꯣ, ꯍꯥ? ꯑꯩꯁꯦ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤꯅꯦꯍꯦ. ꯏꯃꯥ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ? ꯏꯔꯣꯝꯕ ꯑꯃ, ꯀꯥꯡꯉꯧ ꯑꯃꯒ ꯇꯧꯁꯤꯜꯂꯕꯅꯤ. ꯍꯧꯒꯠ. ꯉꯥ ꯉꯧꯕꯗꯤ ꯑꯝꯇ ꯌꯥꯎꯗꯕ. ꯉꯥꯗꯤꯅꯦ ꯄꯨꯈ꯭ꯔꯤꯗ. ꯄꯨꯈꯝ ꯑꯁꯤꯗꯗꯤ ꯉꯥꯔꯤ ꯌꯥꯎꯍꯧꯕꯅꯤ. ꯀꯔꯤꯅꯣ ꯈꯪꯗꯦ ꯋꯥꯅꯤ. ꯊꯕꯛꯅ ꯃꯅꯥꯝꯇ ꯇꯧꯅꯤꯡꯗꯦ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ. ꯅꯪꯕꯨ ꯍꯌꯦꯡ ꯅꯋꯥꯒ ꯅꯥꯏꯔꯒ ꯀꯔꯝꯍꯥꯏꯅ ꯇꯧꯗꯧꯔꯤꯒꯦ? ꯑꯩꯕꯨ ꯑꯍꯥꯎꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯤꯖꯕ ꯉꯝꯒꯗꯕ, ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯏꯟꯒꯗꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯗꯣꯏꯕ. ꯍꯥꯍꯥ, ꯐꯪꯗꯧꯔꯤ ꯁꯣꯏꯗ꯭ꯔꯦ. ꯅꯁꯛ ꯅꯇꯧꯗꯨꯅꯗꯤ ꯌꯥꯝ ꯍꯦꯟꯕꯅꯤꯅ. ꯊꯤꯈ꯭ꯔꯕ ꯏꯃꯥꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯈꯩ ꯏꯟꯕ, ꯏꯃꯥꯅ ꯉꯝꯕ ꯄꯥꯕ ꯐꯪꯉꯤꯁꯤꯗꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯐꯪꯅꯤ ꯀꯩꯅꯣ. ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯗꯅꯣ? ꯑꯩꯅ ꯅꯈꯣꯏ ꯄꯥꯕꯗꯒꯤ ꯍꯩ ꯀꯥꯏꯗ ꯉꯝꯃꯤ, ꯍꯥ? ꯀꯗꯥꯏꯗ ꯉꯝꯒꯦꯕ? ꯏꯃꯥ, ꯅꯍꯥꯟ ꯏꯃꯥꯅ ꯃꯃꯥꯡꯒꯤ ꯄꯟꯗꯧ ꯂꯥꯛꯑꯒ ꯄꯥꯕꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯪꯒꯜꯗ ꯈꯨꯖꯞꯄꯤꯅ ꯂꯩꯕꯗꯣ ꯑꯩ ꯎꯖꯍꯧꯋꯦ. ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯅꯄꯥꯅꯅꯦ ꯉꯥꯡꯕ ꯍꯩꯇꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯗ ꯋꯥ ꯁꯣꯏꯅꯅꯤꯗꯅ ꯑꯩꯅ ꯇꯧꯕꯅꯤ ꯀꯩꯅꯣ. ꯎꯈ꯭ꯔꯕꯣꯅꯤ ꯅꯃꯤꯠꯇꯨꯅ ꯀꯣꯔꯐꯨ ꯍꯦꯛ ꯂꯥꯎꯔꯕꯅꯤꯅ. ꯃꯤꯠ ꯂꯥꯎꯕꯁꯤꯗꯅꯤꯅꯦ ꯏꯃꯥ ꯂꯧꯔꯤꯁꯤ. ꯏꯃꯥꯁꯨ ꯅꯨꯃꯤꯗꯥꯡꯗꯒ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗ ꯅꯃꯤꯠ ꯉꯥꯛꯇꯅꯤ ꯎꯔꯤꯁꯤ. ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯅꯪ, ꯍꯥ? ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ. ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯇꯨꯝꯃꯒ ꯂꯩꯖꯕ ꯑꯩꯉꯣꯟꯗ ꯏꯃꯥꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝꯅꯦ ꯍꯥꯏꯕꯗꯤ ꯅꯈꯣꯏ ꯅꯄꯥ ꯌꯣꯡꯖꯥꯎ ꯃꯥꯟꯕꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯛꯄ꯭ꯔꯥ, ha? ꯌꯣꯡꯖꯥꯎ ꯃꯥꯟꯕ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯩꯇ꯭ꯔꯕꯗꯤ ꯁꯤꯔꯅꯤꯗꯅ ꯏꯟꯅꯔꯛꯈꯤꯕꯗꯣ? ꯀꯔꯣꯝꯗꯒꯤꯅꯣ ꯑꯁꯤꯅ ꯑꯃꯨꯛ? ꯇꯥꯅꯤꯡꯗꯦꯗ ꯃꯄꯥ, ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯂꯛꯀꯅꯨꯀꯣ. ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯔꯛꯀꯗꯧꯔꯦ. ꯑꯩ ꯆꯠꯂꯧꯔꯒꯦꯍꯦ. ꯃꯄꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯇ꯭ꯔꯗꯤ ꯁꯤꯔꯅꯤ ꯀꯥꯏꯅ ꯀꯗꯥꯏꯗ ꯍꯥꯏꯒꯦ, ꯍꯥ? ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯑꯩꯅ ꯅꯪꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯇꯥꯍꯜꯂꯤꯕꯅꯤꯅꯦ, ꯍꯥ? ꯄꯥꯝꯖꯕ ꯇꯥꯍꯜꯂꯤꯕꯅꯦꯕ. ꯄꯥꯝꯗꯅ ꯅꯠꯇ꯭ꯔꯣ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯛ ꯍꯦꯟꯗꯣꯛꯇꯅ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯐꯥꯎꯕ ꯑꯩꯁꯦ ꯃꯌꯥ ꯑꯣꯏꯅꯤꯡꯗꯅ ꯅꯈꯣꯏꯅ ꯌꯨꯝꯗ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯉꯥ ꯃꯔꯨ ꯃꯜꯂꯒ ꯏꯟꯕꯤꯕꯗꯣ, ꯍꯥ? ꯏꯟꯕꯤꯈꯤꯕꯗꯣ. ꯍꯔꯦ, ꯅꯪꯗꯤ ꯑꯗꯨꯒꯗꯣ ꯌꯥꯝ ꯄꯥꯝꯃꯕꯣꯏꯒ ꯈꯜꯂꯒ ꯂꯩꯔꯝꯃꯤꯕ ꯖꯥꯠꯅꯤꯅꯦ, ꯍꯥ? ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤꯅꯦ ꯑꯩꯉꯣꯟꯗ ꯄꯥꯝꯖꯕ ꯇꯥ ꯈꯝꯕꯅꯅꯦ ꯅꯃꯤꯠꯇꯨꯗ ꯀꯤꯟꯅ ꯊꯤꯟꯕꯒꯤ ꯄꯣꯝꯕꯗꯣ ꯑꯗꯨꯗ ꯏꯃꯥꯅ ꯎꯔꯝꯃꯔꯣꯏ ꯈꯟꯗꯅ ꯉꯥ ꯃꯔꯨꯗꯣ ꯃꯟꯕꯤꯕꯒꯤ ꯋꯥꯅꯤ. ꯅꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯁꯨ ꯑꯩꯅꯗꯤ ꯑꯩꯕꯨ ꯄꯥꯝꯕꯒꯤꯅꯦꯗꯅ ꯑꯗꯨꯝ ꯈꯜꯂꯤ. 이bunga ꯇꯤꯟꯅꯔꯒ ꯇꯥꯠꯄ ꯇꯧꯔꯒ ꯑꯩꯕꯨ ꯂꯧꯕꯤꯕ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯗꯅ ꯏꯟꯅꯔꯛꯄꯒ ꯑꯃꯨꯛ ꯇꯥꯍꯜꯂꯤꯅꯦ, ꯍꯥ? ꯇꯥꯍꯜꯂꯤꯅꯦꯕ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯐꯖꯔꯩꯗꯤ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯅꯣꯡꯕꯥꯜꯒ ꯎꯅꯕ ꯇꯨꯔꯦꯟ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ. ꯅꯨꯄꯥꯅꯦꯅꯅꯦ ꯃꯣꯜꯂꯤ. ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯕ. ꯅꯣꯡꯃꯇ ꯃꯥꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯉꯥꯏꯔꯝꯕꯒꯤ ꯋꯥꯁꯤꯃ ꯂꯩꯈꯤꯗ꯭ꯔꯕꯅꯤ. ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯅꯤ ꯑꯩ. ꯁꯨꯝ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯗꯨꯗ ꯀꯣꯏꯕꯤꯔꯕꯒꯤ ꯋꯥꯅꯤ. ꯃꯤ ꯈꯠꯅꯃꯟꯗꯅ ꯉꯥꯎꯔꯕ ꯀꯩꯅꯣ? ꯅꯇꯣꯝꯇ ꯀꯅꯥꯝꯇ ꯂꯩꯇꯕꯁꯤꯗ ꯑꯃꯨꯛ ꯈꯠꯅꯔ ꯂꯩꯔꯝꯃꯤꯁꯤꯅ. ꯀꯔꯤ? ꯑꯩꯕꯨ ꯉꯥꯎꯔꯕ ꯀꯥꯏꯅ? ꯑꯩꯗꯤ ꯉꯁꯥꯏꯗꯩ ꯅꯪ ꯉꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯉꯕꯣ? ꯈꯪꯗꯦꯗ. ꯍꯧꯖꯤꯛꯇꯤ ꯂꯥꯛꯄ ꯑꯩꯅ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯦ ꯉꯥꯏꯕ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ? ꯈꯪꯉꯣꯏ, ꯅꯪꯗꯤ ꯈꯪꯉꯣꯏꯕ. ꯑꯄꯪꯕꯅꯤꯅ ꯒꯙꯥ ꯍꯥꯏꯁꯤꯅꯤ ꯑꯩꯅ. ꯏꯔꯥ, ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯑꯗꯣ ꯅꯪꯁꯨ ꯁꯥꯎꯔꯅꯨ ꯌꯥꯔꯦ. ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯏꯁꯧꯗ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ ꯅꯁꯛꯀꯗꯣ ꯍꯅꯨꯕꯤ ꯃꯥꯜꯂꯦ. ꯁꯥꯎꯅꯕꯗꯤ ꯅꯪꯅ ꯁꯤꯜꯂꯒ. ꯑꯗꯣ ꯁꯥꯎꯔꯅꯨꯕꯁꯦ. ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯅꯅꯦ ꯑꯃ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯕꯗꯣ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤ. ꯅꯪꯁꯨ ꯀꯜꯂꯝꯅꯤ, ꯑꯇꯣꯞꯄ ꯃꯣꯏꯅ ꯌꯦꯡꯉꯣꯏ. ꯀꯔꯤ? ꯃꯥꯅ ꯒꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ? ꯈꯪꯗꯅ ꯃꯥ. ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯥꯛꯑꯒ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯃꯥ. ꯆꯥꯛ ꯑꯝꯇ ꯊꯣꯡꯂꯒ ꯄꯤꯖꯔꯣꯏ. ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯤ ꯃꯈꯩ ꯌꯥꯔꯗꯕꯅꯤ. ꯈꯪꯗꯦ. ꯑꯗꯨꯅꯅꯦ ꯅꯪꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣꯀꯣ. ꯑꯁ, ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯗ ꯑꯩ.
ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯏꯟꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ ꯍꯥ ꯑꯩꯅ ꯍꯥꯏꯈꯩ ꯏꯟꯅꯤ ꯍꯥꯏꯔꯗꯤ ꯆꯦꯜꯂꯁꯤꯔꯕ ꯉꯁꯤꯗꯤ ꯈꯔ ꯊꯨꯝꯃꯟꯗ꯭ꯔꯣ ꯆꯦꯜꯂꯁꯨ ꯈꯔ ꯂꯩꯔ ꯆꯦꯟꯁꯦꯕ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤꯃꯤ ꯀꯔꯤ ꯅꯈꯣꯏ ꯅꯃꯥ ꯌꯥꯝ ꯀꯤꯕ꯭ꯔꯥ ꯍꯥ ꯌꯥꯝ ꯀꯤꯕ꯭ꯔꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯧꯖꯤꯛꯄꯨ ꯆꯩꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯖꯥꯊꯤꯌꯦ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯦꯃꯤ ꯃꯥꯅꯒ ꯍꯥꯏꯕ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯄꯥꯕꯒꯁꯦ ꯑꯗꯨꯝ ꯐꯨꯕꯤꯅꯤ ꯍꯔꯦ ꯍꯅꯨꯕꯤ ꯃꯥꯅ ꯅꯈꯣꯏ ꯄꯥꯕꯗꯒ ꯐꯨꯔꯤꯕ ꯅꯪꯒꯤ ꯅꯄꯥꯗꯨꯁꯨꯅꯤ ꯅꯪꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯂꯥꯛ ꯆꯦꯜꯂꯁꯦꯕ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ ꯑꯩꯕꯣ ꯐꯔꯦ ꯅꯪ ꯌꯥꯝ ꯇꯜꯂꯗꯤꯅꯦ ꯑꯩ ꯂꯝꯕꯤꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯃ ꯍꯦꯛꯇꯗ ꯑꯣꯏꯅ ꯐꯥꯔꯒ ꯆꯦꯟꯈ꯭ꯔꯒꯦꯀꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯞ ꯂꯩꯍꯧ ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ ꯀꯥꯏꯗꯦꯅꯣ ꯑꯗꯣ ꯍꯣꯔꯦꯟ ꯏꯃꯥꯅ ꯉꯥꯡꯉꯛꯑꯗꯤ ꯅꯪ ꯅꯆꯤꯟ ꯈꯨꯝꯃꯛꯀꯅꯨꯀꯣ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯂꯛꯀꯅꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯑꯩꯕꯨ ꯀꯥꯏꯅꯍꯧꯕꯅ ꯐꯔꯗ꯭ꯔꯅꯦ ꯎꯔꯤꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯈꯨꯁꯥꯊꯤꯗꯨꯒ ꯇꯞꯗꯤ ꯇꯧꯔꯤꯗ ꯀꯩꯅꯣ ꯅꯇꯣꯝꯇ murum ꯁꯣꯜꯂꯒ ꯂꯩꯗꯨꯅ ꯍꯥ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗꯅꯦ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯔꯨꯔꯁꯦꯕ ꯍꯧꯒꯠꯂꯁꯦ ꯐꯖꯔꯦ ꯁꯦꯜꯒ ꯑꯝꯇ ꯌꯥꯎꯔꯛꯇꯦꯗ ꯉꯁꯤꯗꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯕꯗꯣ ꯆꯥꯗꯕꯤꯗ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯒ ꯉꯥꯏꯔꯁꯦꯕ ꯅꯪ ꯍꯤꯛꯄꯤ ꯂꯩꯕ꯭ꯔꯥ ꯍꯤꯛ ꯀꯥꯏꯕꯤꯕ꯭ꯔꯥ ꯄꯤꯂꯦ ꯁꯤꯕꯨ ꯄꯥꯈꯪꯅꯤ ꯍꯤꯛꯄꯨꯗꯤ ꯌꯥꯝ ꯂꯩꯌꯦꯕ ꯀꯣꯛꯀꯁꯦ ꯃꯔꯤꯡ ꯆꯠꯂꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯈꯥꯡꯉꯒꯦ ꯀꯥꯏꯕꯤꯔꯅꯨ ꯌꯥꯔꯦ ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤꯒꯦ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯅꯤꯗꯅ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯆꯥꯒꯗꯕꯅꯤ ꯀꯣ ꯅꯪ ꯍꯦꯛ ꯌꯥꯔꯛꯇ꯭ꯔꯕ ꯑꯩ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯒꯗꯕꯅꯤ ꯌꯦꯡꯉꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯃꯤ ꯅꯪ ꯁꯤꯈ꯭ꯔꯒ ꯑꯃꯨꯛ ꯇꯝꯅꯕꯗ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯉꯣꯏꯕ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯗꯦꯗꯣ ꯍꯥꯟꯅ ꯈꯨꯝꯃꯣ ꯑꯗꯨꯗꯤ ꯈꯨꯝꯃꯛꯑꯣ ꯌꯥꯏꯌꯦꯕ ꯅꯪꯅ ꯍꯥꯏꯕꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏ ꯌꯥꯔꯣꯏꯗꯣꯏꯅꯣ ꯐꯖꯔꯦ ꯅꯪꯁꯤꯗꯤ ꯑꯗꯨꯝ ꯍꯦꯛ ꯁꯥꯎꯔꯒ ꯂꯩ ꯑꯗꯣ ꯅꯪꯅ ꯍꯧꯖꯤꯛ ꯇꯥꯟꯕ ꯁꯦꯜꯁꯤꯡꯗꯣ ꯀꯅꯥꯅ ꯄꯥꯏ ꯅꯪ ꯅꯁꯥꯅ ꯄꯥꯏꯗꯕ꯭ꯔꯥ ꯐꯪꯉꯛꯄ ꯅꯨꯃꯤꯠꯇ ꯏꯃꯥꯅ ꯑꯗꯨꯝ ꯄꯥꯏꯅ ꯅꯪꯅ ꯍꯥꯟꯅ ꯊꯦꯡꯅꯔꯒ ꯅꯪꯅ ꯂꯧꯍꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯦꯟꯕꯗꯒꯤꯗꯤꯅꯦ ꯅꯪ ꯅꯈꯣꯏ ꯅꯃꯥꯗꯒ ꯁꯦꯜ ꯄꯤꯕ ꯑꯃꯠꯇ ꯌꯥꯔꯣꯏꯀꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯄꯤꯔꯛꯀꯗꯕꯅꯤ ꯅꯣꯏ ꯅꯃꯥꯒꯤꯗꯤꯅꯦ ꯅꯈꯣꯏ ꯅꯄꯥꯅ ꯁꯨꯏꯗꯅ ꯑꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯏꯖꯔꯁꯅꯤ ꯑꯗꯣ ꯅꯪꯁꯨ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯗꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯒ ꯂꯩꯕꯗꯣ ꯇꯧꯔꯨꯅꯨꯀꯣ ꯑꯩꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯗ ꯅꯪꯅ ꯏꯁꯤꯡꯒ ꯀꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯗꯣ ꯌꯦꯡꯅꯤꯡꯉꯦꯕ ꯆꯠꯂꯣꯍꯦ ꯐꯖꯔꯦ ꯑꯩꯒꯤꯗꯤꯅꯦ ꯏꯁꯧ ꯂꯥꯡꯕꯁꯤꯅ ꯂꯩꯇꯦꯡꯅꯤ ꯈꯪꯉꯕꯣ ꯍꯦꯛ ꯄꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯑꯩꯒꯤꯗꯃꯛꯇ ꯏꯁꯧ ꯂꯥꯡꯕꯁꯦ ꯈꯨꯗꯣꯜ ꯇꯝꯃꯛꯑꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯃꯁꯨ ꯂꯩꯕ꯭ꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯖꯔꯦ ꯑꯃꯗꯤ ꯅꯣꯡꯕꯥꯜ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯛꯂꯝꯃꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯔꯦꯁꯨ ꯊꯤꯜꯂꯨꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯦ ꯅꯣꯡꯕꯥꯜꯒꯤ ꯃꯃꯥꯗꯣ ꯏꯁꯧ ꯂꯥꯡꯂꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯏꯆꯥ ꯅꯤꯉꯣꯜ ꯃꯥꯄꯜꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯌꯥꯎꯖꯕ ꯑꯣꯏ ꯈꯔ ꯆꯪꯕ ꯏꯆꯥ ꯅꯨꯄꯥꯁꯤꯒꯤꯅꯦ ꯍꯧꯖꯤꯛꯇꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯇꯧꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯏꯕꯣꯇꯣꯅ ꯑꯦꯔꯦ ꯃꯃꯥ ꯅꯪꯁꯨ ꯑꯇꯩ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯕꯨ ꯑꯣꯏ ꯆꯪꯕ ꯀꯥꯏꯗꯨꯗꯤ ꯍꯥꯏꯒꯅꯨꯍꯦ ꯆꯪꯕ ꯆꯪꯗ꯭ꯔꯣ ꯃꯗꯨ ꯐꯥꯎ ꯊꯤꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯦꯅꯦ ꯃꯥꯅ ꯊꯕꯛ ꯁꯨꯔꯛꯄꯒꯤ ꯐꯪꯂꯛꯄ ꯁꯦꯜꯗꯨꯕꯨ ꯅꯨꯄꯤꯗꯨꯗ ꯄꯤꯌꯦ ꯅꯨꯄꯤꯗꯨꯗ ꯈꯪꯉꯕꯣ ꯅꯨꯄꯤꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯝ ꯑꯣꯏꯔꯛꯇꯧ ꯂꯩꯔꯕꯅꯤ ꯄꯤꯖꯔꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯅꯍꯥꯟꯋꯥꯏ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯤꯗꯨꯗꯤ ꯏꯃꯥꯗ ꯄꯤꯒꯦꯗ ꯍꯥꯏꯔꯨꯕꯗ ꯅꯄꯥꯝ ꯆꯠꯈꯤꯕꯗꯣ ꯅꯪꯅ ꯄꯤꯒꯦꯗꯪ ꯍꯥꯏꯔꯨꯕꯒꯤ ꯃꯥꯟꯅꯗꯦꯀꯣ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯅꯅꯦ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯑꯗꯨꯒ ꯃꯥꯗꯤ ꯂꯩꯕꯃꯛꯇꯤ ꯂꯩꯇ꯭ꯔꯤꯗꯅ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯊꯥꯏꯅ ꯅꯪꯅ ꯌꯨꯝꯗ ꯃꯧ ꯑꯣꯏꯕ ꯂꯥꯛꯑꯝꯗꯥꯏꯗꯣ ꯌꯥꯝ ꯁꯥꯎꯈꯤꯕꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯕꯁꯨ ꯅꯈꯣꯏꯅ ꯃꯥꯗꯣ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯁꯦ ꯂꯨꯅꯁꯨ ꯁꯨꯛꯇꯧ ꯇꯧꯕꯤꯈꯤꯗ꯭ꯔꯤꯗꯣ ꯑꯗꯣ ꯅꯪꯁꯨ ꯅꯃꯧꯗꯤ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯌꯦꯡ ꯅꯪꯕꯨ ꯑꯃꯨꯛ ꯂꯨꯅ ꯇꯧꯕꯤꯔꯣꯏ ꯍꯥꯏ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯇꯧꯕꯤꯔꯁꯨ ꯌꯥꯏ ꯃꯥꯅ ꯂꯨꯅ ꯇꯧꯕꯒ ꯄꯥꯝꯕꯤꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯪꯕꯨ ꯍꯌꯦꯡ ꯁꯣꯜꯂꯛꯂ ꯃꯇꯝꯗꯗꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯃꯃꯥ ꯏꯆꯥ ꯅꯨꯄꯤ 9ꯅꯦ ꯂꯩꯔꯤꯁꯦ 9 ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯌꯨꯝꯗꯅꯦ ꯊꯥ ꯑꯃꯃꯝ ꯀꯣꯛ ꯂꯩꯊꯣꯛꯎꯔꯒ ꯂꯣꯏꯔꯦꯗꯅ ꯂꯩꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯅꯆꯥ ꯅꯨꯄꯤꯅꯦꯅ ꯃꯃꯥ ꯂꯧꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯗꯅ ꯃꯄꯥꯝꯅ ꯂꯥꯛꯄꯗ ꯄꯨꯈꯤꯅꯕ ꯈꯛꯇꯅꯤ ꯃꯣꯏꯅ ꯈꯜꯂꯤꯕ ꯄꯨꯔꯛꯅꯕꯗꯤ ꯅꯣꯡꯇ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯌꯥꯔꯦ ꯃꯄꯥ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯔꯤꯕꯗꯨꯒꯤ ꯃꯅꯦ ꯁꯤꯡꯊꯤ ꯑꯃ ꯂꯩꯗꯅ ꯃꯈꯥꯔꯣꯝꯗ ꯅꯪ ꯑꯗꯨꯒ ꯑꯃꯨꯛ ꯈꯠꯅꯧꯔꯕ ꯈꯠꯅꯕ ꯅꯠꯇꯦꯃꯤ ꯑꯗꯨꯅꯅꯦ ꯉꯔꯥꯡ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯨ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯂꯧꯖꯔꯤꯗꯣ ꯅꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯑꯗꯨꯒ
masakna marol ama ingna phajariba kakaidane yam phajare masam akoibaduga sikribi maladana haigumdana mali namau nupido sikribi haribi tindo ado udi udu ujiko ai dinya masinu pa sige wari sabase ado sauningna dawni phamawrona domta matamdi asum haukibana nongbal amadi phajare makoini su luhonglami luhongbagi numidang aduni phajareina dupa nangi namana aina ngasai mangol kabada khongmise net kadabagi tanari adudani sauni mandana aino ni net khairamani kai no aisiba nakhoni na kona khanarsu yabudubu luhongmu namisida khongbiga mu net khainari duna o duburo ai khongmise imane hek net laba man aingondagi ato ngamdoriba adubu aina net khredana kapdawi ma kapdawi phare phare aigidi nangnabu ngamadi dum yare ado tumnam tawrasi ai ngasi numit chupama nakhoi sumang phamlubagi khwang stiek tawre nupa tumba khya khiroi ikoi ka gi maningdane ka ma tapthari base asida aikoi ni ga yengdagi chakhum oiradabani aduna ase hosik pot honjilugadabani hayengdagi sabadi khitang thumandru nupi aina kaya higi nangonda ha hagol tumba yaru hagol ohaibane numidang aduda sakhongi potlam pumba nongbal amadi phajare makho imna honjilami mathanggi numittani laibi thabak yawba tanbagi yaw theng hawgalaklami man hawgalakpada somda phajareidi makho gi anauba sakhum aduda sak thongba hawrami hosik phawba sakamda thongji mali tawrise kari maune kya hei phajare ya o phajare bapalda du tholo lausida ima aibu kaubi bro kai haibi kedaba karigeno nangna hojik phaw saka bada thongdabida kadru sum suru naraga leibaduna ha ima aidi chak thongjarena loibu loisilakadawri kayada chakhumsida sing phaw hagolawdi aduga sak loidawri kaina sintibi nangi chak tubu ingkhol matonda thongbro ha nati ima tu aikoi kagi nakalda ka matap thadu leibasya asida makhoi tato na khoinigi chakhum oisare isam sam na harabada nasaga namo ngasidagi tongan chajare ima ha kari haiba ngarang da luhonglakpata ngairibna khoina ngasidagi tongan sare ba imai pema kari no aida tariba sibo hoi ima chare ngamsu ngamkhreda ko tawba ngabi jagat sida kanagi imungda bu chatnaba yawbano ha karamba imungni chatnaba thabak no ba luhongba nonganbada tongana saba sibo ai nungaire harisini ai nungaire ima insangse amuk kaba tare namau sangjari nungsidabana kari to ai kaina ngangjei dum khangdene nungaire insang haw badu thongdo chathokke tha khragi matungni phajare makhoigi mani ama leibadu phajare gi mayumda laklammi tamana as makhoigi mani bokto mai oto nasana kijabasani leiramjabadi pakhrani da ko phajare ya o phajare o kanano kari mahaiduino kari no khangde thabak leitaba miri mayam singsina marona ma laibi tamagi khonjel do khanglibani aduba hagi yaung haireklibani adumna ngangang dun tholakpada tama leptu leiramadu uri haima tama nang oire khanguji he aidi kana oibai khalure o ado aikoi phajari bu leitabro khangdenya leiramni o imungdagi mapal thokani khangdabani mana mapal thoklakadoisina khula koiramdaida khaktani imau nupise yama rakta matomta kena mungna lerekpagi thaba kharadi haitabani inama hoinya adubu mau oiramdaida phajana ningthida takpi tabiradi kharadi phagadaba phajareina inya nang lairo kaigino mapalda depaga leidi lao imungda sansilao hoi sangu nungsidabana mayimda thabak kamda leitabra karino asinani atai amatagi lakpadi oiramoi hu kama laibani mamong nubi sakta asida tamana nakhoinani bo sidi hanadagi laina yam henjilamena pura mawong ama tawrami wani tawbani ine nongmada wangangmada masinsidagi nungsibu wahi amata thonglakhidrabani hanubinena adoni aina thainagi adum haidro nakhoina nebokse karino ma tawbani dana ado nangi nupa nongbal sidi yam pamani he
Ine ma phabgi natro aina mangona leiri isibo mane nupa kananabu nuhongbo nonganmada tongan sasi habdi yarakadoino ma ka boiramni ni malemsida aise kyamnabu nungairi aikhoina tongan saraga tungai leibasi ubada makhoigi mamasina samuk toiba isau langmada langmada mabukse phatkidrabani kalaktuna tawribani sakta asi uredana mu waw hek wawdana phasabina sardi amuk toiba yam phasabani mana saido mamaiduna haibi khoibasingai khoiriba aduine nang laibu khayaige askaisu leiteda yumda nakhoi mamanane thabak su si haiba adu tandana nangi naktang hek phamduge haidana laklibani mama sisuni tandra khangdi kaidabu suninginu hanuramana thamakta suraga leidana aduni ni bema tupa ngangna mayadamna leibase wasu bakraba adugi dini ine aigi nupadi pakreda ko ine aidi nungaibana thabakpumbasu bana yamba loye tawbirini adu nungainaba natro nani aina singbiribdo ha kanade ine nga saramdi bizawo selpiro nga leinaba bizage ine namu leirudrabasu horen aikoina balaknaga leheluge aduga kok sarga loiradubo yare sel dum piro yumda leiraga thonglaga sa zawrage nakhoisu noina saningma karino thonglaga sa nongmasu nongbal makogi sakhom aduda sak thongli Fazarina pamung hiptuna magi nupa tanaba lauraklammi nupa o nupa chak tu buloi tribo matam si ayaukhre nang thabak sapa mu thenganinge loidore ngasidi tum hawgatpado khra thengdokkhre ba adunani nangsu nong phadokdine ayukase ngan hawgalaga chak ka thongba yabani ko taningde ko nupa wayang kanu o nakong si itare taningdabana isa nupa sia nangna laurabani na Nangi himna puraga leigega leifrodana kaino migi yena khalu khada lummaga itaina wari sabu lona taribani dok tuk nok ningi hai mausingan biya tawngam nupa sum sidia ho egi nupa da sumja ba ima kalak pro kaya usitana masina si khumlibuni yeguni mase hai nawa naibada nama napa na kari takpi tabira krabne he chithi biya ima ipa gadi panbira kanu ima na kayam pharadana aina phadoino o luhong matilakpada imanagi khongbi net ke tawbada aino ina net khaibado is asiga se mi ta na balarokna ga tawni hey inga gonda adumaina kai tawye ha khongpam sa hawdabada nangon lomda khongse sing khibani ne changching khibani aduga nangnabu nabuk phatabagi namagu ba ingonda net ke tawba natro hoi khoidinya min hinjin ba yade ima oigera ipa oigera khangmirabro aduna yam hinjin mirakanu samuna mama yareda khara khatnarabadi ai taningje ko kaino nang taningje hairaga hetta yabro masigi mongsia machinse thugaiga phagadabani hai thololosida tholawlawo nupa nangi na masya aibu phunase haiduna kaurima ngasidi amukta ngamthoknaruge nang aigi misak jangau ko as nupiya khatnaru ko ꯑꯩꯈꯣꯏ ꯃꯥꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯦꯕ ꯅꯪ ꯑꯃꯨꯛ ꯐꯨꯕꯤꯔꯛꯀꯅꯦꯕ ꯇꯥꯅꯤꯡꯗꯦ ꯅꯪ ꯂꯩꯁꯦ ꯀꯩꯗꯧꯅꯕꯅꯣ ꯍꯥ ꯅꯪ ꯅꯩꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯅꯈꯣꯏ ꯅꯃꯥꯁꯦ ꯏꯟꯊꯨꯒꯗꯕꯅꯤ ꯍꯥꯏ ꯆꯤꯟꯊꯤꯕꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯍꯥ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥꯅ ꯄꯥꯝꯕꯤꯔꯤꯁꯤꯕꯣ ꯍꯥ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯀ꯭ꯔꯛ ꯌꯦꯡꯁꯤꯜꯂꯒ ꯈꯠꯅꯕ ꯁꯨꯝ ꯍꯧꯔꯒ ꯂꯩꯕꯤꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯆꯠꯇꯨꯅꯅꯤꯅꯦ ꯅꯈꯣꯏꯅ ꯇꯩꯅ ꯅꯥꯎꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯕꯨ ꯀꯅꯥꯅ ꯆꯠꯅꯕ ꯂꯤꯆꯠꯅꯣ ꯍꯥ kanana chatnaba lichatno ba taningdeda migi yaka yengduna aikoina chatlaga leiyadro aikoisu aikoi yekpa mongda hingjaba masida imana yak ingsinbagi mathau tade kari tadani mirol thungdabi mimana dabi mi mamangda nangni kaidrabasu aikoini kaine he adudi imana na thau yam leitabagi wanida kari thau leitaba khun leikai miyamna nangnariba mayamdo nanado tadani bima ithau tawringaida imadona khulak koiduna miwa gangnadраbanina adugumбadi tazajri ima warobi yade hey aibu miwa ngangai kaina nang tachindu thage nang khangbra nang aigo hanubi hinjabi ima kaido phajaridu phubiriduba mangona phubigan ima nasai ngodoina chaina phawe adudi nangondoina phuba taredana nungaibra nangsu ha aduga nang naibu hingsabi kaina nangsu
ꯑꯃꯨꯛꯀ ꯊꯥꯒꯦ ꯅꯈꯣꯏꯅ ꯇꯔꯤꯅꯥꯎ ꯍꯥ ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯍꯧꯈꯣ ꯑꯌꯣ ꯏꯃꯥ ꯅꯪꯒꯤꯗꯨꯒꯤ ꯃꯤ ꯅꯥꯅꯤ ꯅꯥꯔꯣꯏ ꯈꯪꯗꯅ ꯄꯪꯇꯥꯅ ꯊꯥꯖꯤꯜꯂꯛꯄꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯅꯥꯅꯕꯅꯤꯅꯦ ꯊꯥꯔꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ ꯄꯥꯗꯤ ꯇꯧꯔꯛꯀꯅꯨꯍꯦ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯅꯨꯄꯥ ꯅꯈꯣꯏꯅ ꯃꯥꯅ ꯑꯩꯒꯤ ꯆꯤꯟꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯅꯪꯅ ꯀꯩꯝꯇ ꯍꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯅꯪ ꯑꯩꯉꯣꯟꯗꯁꯨ ꯊꯥꯏꯗꯨꯗꯤ ꯑꯩꯉꯣꯟda ꯊꯥꯕꯗꯗꯤ ꯅꯪ ꯀꯩ ꯍꯥꯏꯒꯦ ꯑꯩꯁꯨ ꯅꯥꯔꯤꯅꯤ ꯈꯥꯡꯏꯅꯤ ꯈꯪꯉꯕ 누pa nangondagibu hanubisina ngamalini hey pangdeba thibangbaw nang nupa ni kaina nangbu ya isilo sakto satha urasiba ai thengi thabamu jatoineba saura salo nangna ne sate toraga top leida ai yam thoni ida ai ini gi muna satluki aduga nongani dana hadumi nangbudi nongbaldo thabak suru bahlaklaga numindang waidam sa ising thongnaba turel dagi amuk ising sokluduna karaklami Masanupan halagpadu mamaga mapaganasu urami laibina Thabak pharida isadi ha maramgasi otong mokreba ayukta sak thongnamlaga thabak amuk siennaba laknaba halaklaga sa ising thongnaba ising sokpa sak thongba phanabu nungairine ima namo nupidu masangamde tawbaniba ngamsu ngamkhidreda ko nangi natugi masasya kum laina subi mayum sigi mawoini pura banina nungaire as ima namo nupida tumaina hainuba haidadi kaino ha nangbu isani haidana yoklubagi karibu kanadige sing tingnabu yoklambaga chap manaine natu sina mane makuda sakara pauthong nupijanindabagi longwa nonganbaga tungan chaine ima tamna ngangbiuba namo nupidu tardi amu paithoraniba aduga mu khatarani ai khatnaba yam ikaiba nama napa seba tongningsdana tongan chabdi ikaidaba ha aduga khatnabani ikaibani ni ha chinthi basidia samungona yare nongba sak tangi ka nangi nupi nam phubirani ising sopa laklaga yumna sangakte haidana laibina gingone changkhre basi ai yam chaida ai mama namo nupi se ai wakhaldadi nangna chap manaba maliko haidi Thain nangna ikoigi mana tawkhibado adumakni mana hausi nangonda tawribase hanuba nang adugi wadu natrabadi angonda hainingai leitrabo ha yam haujarakanu he ai saujarakani ko aseng bahaiba bu aduk yamna saw hongnade nupi tawbu tawdro thaina aikhoinina isa mayam to amata yaujingaida nangna tongan sasi sasin sare aduga nga thongma tumamani dang imaga pabagagi thilusai Nangna kabayna thumakpagi dakpamdo hojumau tarisi nupa nangsia wanto sunungsi hijeda ko mado haukraba gaktani loikraba hanjin hairakanu ko haukiba aina tawkiba singado aduni haujik aina phangiba singse adudi makhoi mapadi haujik namau nupigi mohongsia kyam pijabagi wani ni ha adui wana tede mama sum haibani khangi yare nangsia aina nangol chak chana khanglabani Namau nupiga ay khatnabada nang nokfei tawraga tabado adusu ay ui aina noklibadudi hunarabdi leitung wati matago namau nupiga nakhoinina paukhumgi awatpa leinadana lawnabado madudu sum nokpanida phajare mane tama hoigi mayindu lai tamagi masana pipinana phajare lakpu ubada masina tapna hai la emo masigi ikoi maga chap mandam nupise kaidobu laino khangdemi nungaya paudi amata purga la amaroidamni Bina, ini leitro. Leram ni nama, maning lom na sangaga yengo. Kaino nang natariduna, pi sari mat. Nangsu, nakoi na baga chabik mani. Tabak subayang pami, tandra kang din. Taladi, kamay na silpay duino. O, nupi ay basiti niya, makisiyam na legadaba, kang labra. Aduga, yung palaba kanda. Ay ye, nupa. Moy na pusilat pusil to. Masing tido na, legadaba niya. Inama, eko'y mamaning dilaybani. Aduda atum changbiro adugu warido imagoina sabiru haiba sagra phoni angang ni na mataki halnaga wangang libasya taning taningdabugu kai thoena bina moigi soningdabugi warisya engona mu tawsini asisu aikhoi ma cha anabani soningdabusu machin kanmesu phajareina inya kai hino adamu unglaga phamlaga leiduna tamana kaishu tawdida Numidang kari sang thongnaga sasigidana khalamlibani nangadu sabaga lari ine kyam lubu wari ma leire kari warino haisya kari muk tawrage oi khoi ke hanubiduna nya aiga
ꯑꯩꯒꯤ ꯅꯨꯄꯥꯒꯗ ꯅꯍꯥꯟ ꯐꯨꯔꯤꯕꯅꯤꯅꯦ ꯇꯨ ꯆꯤꯟꯒꯁꯦ ꯇꯠꯂꯤꯁꯤ ꯎꯕ꯭ꯔꯥ ꯃꯥꯅ ꯊꯥꯔꯛꯄꯗ ꯇꯠꯂꯤꯅꯦ ꯏꯁ ꯍꯅꯨꯕꯤ ꯃꯥꯅ ꯆꯥꯛ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯕ ꯅꯈꯣꯏꯅꯤꯅ ꯐꯨꯔꯤꯕ ꯍꯥ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯇꯥꯕꯗ ꯍꯩ ꯃꯤꯒꯤ ꯃꯃꯥꯡꯗꯒꯗꯤ ꯍꯥꯏꯔꯨ ꯂꯥꯛꯎꯅꯨꯀꯣ ꯏꯅꯦ ꯏꯀꯥꯏꯀꯣ ꯀꯩ ꯏꯀꯥꯏꯗꯣꯏꯅꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯖꯥꯠꯅꯤꯀꯣ ꯏꯀꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯩꯅ ꯅꯥꯎꯕꯨ ꯍꯅꯨꯕꯤꯗꯨꯅ ꯐꯨꯏꯌꯦ ꯑꯗꯨꯒ ꯄꯥꯎ ꯇꯝꯕ ꯂꯥꯛꯏꯅꯤꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯍꯥ ꯅꯪꯅ ꯀꯜꯂꯤꯁꯤꯅꯅꯦ ꯅꯆꯤꯟꯗꯨꯗ ꯃꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯍꯥꯏꯗꯠꯄ ꯀꯩꯗꯧꯒꯦꯕ ꯀꯥꯏꯗꯩ ꯍꯥꯏꯗꯠꯇꯣꯏꯅꯣ ꯌꯥꯝ ꯀꯜꯂꯦ ꯏꯅꯦꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯗꯣ ꯀꯩ ꯅꯨꯃꯤꯠꯇꯅꯣꯃ ꯏꯅꯦ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣꯕ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯃꯁꯝꯗꯣ ꯐꯣꯏꯗꯠꯁꯦꯕ ꯍꯣꯏ ꯍꯣꯏ ꯅꯣꯡꯃ ꯍꯦꯛ ꯂꯥꯛꯑꯒ ꯐꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯃꯄꯨꯛ ꯐꯨꯅꯤꯡꯕꯅ ꯈꯨꯠꯀꯥꯁꯦ ꯃꯔꯤꯡ ꯃꯔꯤꯡ ꯆꯠꯂꯕꯅꯤꯅꯦ ꯑꯩꯁꯨ ꯐꯨꯅꯤꯡꯉꯤꯕꯅꯤ ꯏꯅꯦ ꯑꯗꯣ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯇꯤ ꯂꯥꯛꯎꯀꯣ ꯅꯣꯡꯕꯥꯜꯗꯣ ꯉꯁꯤꯁꯨ ꯃꯥꯅ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯐꯖꯔꯩꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯅꯣꯡꯕꯥꯜ ꯃꯪꯒꯣꯜꯗ ꯑꯃꯨꯛ ꯊꯣꯔꯛꯇꯨꯅ ꯐꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯁꯥꯃꯨ ꯉꯧꯁꯨ ꯆꯪꯂꯛꯂꯝꯃꯤ ꯀꯩꯗꯧꯔꯦ ꯄꯥꯕ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ ꯍꯥ ꯅꯪꯕꯨ ꯅꯃꯥ ꯅꯄꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯥꯏꯊꯣꯡ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯒꯁꯤꯕꯨ ꯎꯕꯗ ꯈꯪꯂꯤꯕ꯭ꯔꯅꯦ ꯍꯥ ꯈꯪꯕꯗꯨꯝ ꯉꯝꯃꯤꯗ ꯄꯥꯕ ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦꯕ ꯄꯥꯕ ꯀꯔꯤ ꯅꯨꯡꯉꯥꯏꯗꯅ ꯑꯩꯒꯤ ꯃꯥꯏꯊꯣꯡꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯃꯤ ꯇꯥꯒꯗꯧꯔꯤꯕꯅꯣꯅꯦ ꯏꯄꯥꯒꯤ ꯅꯣꯡꯕꯥꯜ ꯑꯗꯨ ꯀꯩꯒꯤꯅꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯃꯨꯛ ꯀꯩꯗꯧꯛꯇ꯭ꯔꯁꯨ ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯏꯆꯥ ꯄꯤꯕꯥ ꯅꯇꯣꯝꯇꯅꯤ ꯅꯆꯦꯁꯤꯡꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯅꯪꯒꯤ ꯑꯁꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯗꯅ ꯍꯤꯡꯂꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯆꯥꯒꯤ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯤ ꯏꯄꯥꯒꯤꯕꯨ ꯕꯥꯕꯥ ꯑꯩꯁꯨ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯗ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯁ ꯈꯪꯗ꯭ꯔꯦ ꯄꯥꯕ ꯑꯩ ꯀꯥꯗ ꯑꯝꯇ ꯆꯪꯈꯤꯒꯦ ꯆꯪꯉꯨ ꯐꯖꯔꯩꯅ ꯅꯨꯄꯥ ꯅꯪ ꯍꯜꯂꯛꯑꯕ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯂꯨꯔꯦꯗꯅ ꯑꯁ ꯈ꯭ꯋꯥꯡꯒꯁꯦ ꯏꯛ ꯇꯧꯔꯦꯗ ꯇꯨꯝꯃꯨꯕꯒꯤꯔ ꯀꯔꯤꯅꯣ ꯍꯜꯂꯛꯑꯦ ꯇꯨꯝꯃꯟꯅ ꯋꯥꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯔꯨꯔꯗꯅ ꯑꯗꯨꯗꯤ ꯍꯣꯏ ꯑꯗꯣ ꯅꯪ ꯁꯦꯜ ꯐꯪꯉꯕꯣ ꯍꯥ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯁꯦꯜ ꯐꯪꯉꯕꯒ ꯍꯌꯦꯡ ꯄꯤꯒꯦꯅ ꯑꯃꯨꯛ ꯇꯧ ꯂꯩꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯑꯍꯜꯗꯨꯃꯁꯨ ꯃꯀꯣꯛ ꯑꯇꯥꯡꯕꯗꯨꯗꯅꯦ ꯅꯨꯡꯊꯪ ꯍꯦꯛ ꯁꯨꯗꯠꯂꯨ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯒꯤ ꯈꯨꯠꯁꯨꯃꯟꯕꯨ ꯄꯤꯅꯤꯁꯨ ꯈꯪꯗꯦꯕ ꯑꯩ ꯏꯔꯨ ꯂꯨꯖꯔꯨꯈꯤꯒꯦ ꯅꯪꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯇꯧꯔꯣ ꯅꯨꯄꯥ ꯏꯔꯨꯖꯕ ꯀꯥꯔꯛꯄꯗ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯁꯣꯛꯂꯛꯄ ꯀꯥꯎꯅꯤꯀꯣ ꯍꯣꯏ ꯑꯗꯨꯒꯅꯦ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥꯔ ꯀꯩꯅꯣꯝꯃ ꯊꯣꯡꯂꯒ ꯆꯥꯁꯤꯀꯣ ꯏꯁꯥꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯃꯥꯅ ꯐꯨꯔꯛꯄꯒꯤ ꯑꯗꯨꯝ ꯁꯥꯎꯅꯤꯡꯂꯒ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯒ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯁꯥꯎꯅꯤꯡꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦ ꯅꯪꯗꯤ ꯁꯥꯎꯅꯤꯡꯕ ꯈꯛꯇꯅꯤ ꯑꯩꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯕ ꯐꯠꯇ꯭ꯔꯤꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯠ ꯌꯥꯝ ꯊꯤꯕꯅꯤ ꯈꯠꯅꯕ ꯉꯝꯃꯣꯏ ꯍꯧꯔꯨꯅꯨꯅ ꯈꯠꯅꯕꯁꯤꯕꯨ ꯑꯩꯅ ꯍꯧꯔꯤꯔꯣ ꯍꯥ ꯃꯥꯅ ꯍꯧꯔꯤꯔꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏ ꯏ ꯀꯥꯔꯛꯇꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤꯀꯣ ꯉꯁꯤ ꯃꯇꯥ ꯑꯃꯅꯤꯅꯤ ꯁꯥꯃꯨ ꯉꯧꯗꯨ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯃꯪꯒꯣꯜꯗ ꯐꯝꯍꯧꯕꯗꯨ ꯌꯥꯆꯪꯂꯛꯂ ꯐꯥꯎꯕ ꯑꯗꯨꯃꯛ ꯐꯝꯂꯤ ꯂꯥꯏꯕꯤꯅ ꯀꯩꯗꯧꯔꯦ ꯃꯄꯥ ꯉꯁꯥꯏꯗꯒꯤ ꯐꯝꯕꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯅ ꯐꯝꯃꯨ ꯂꯥꯎꯅꯤ ꯅꯪꯁꯨ ꯁꯤꯗ ꯋꯥꯈꯜꯁꯦ ꯈꯜꯂꯝꯂꯤꯕꯅꯤ ꯅꯪ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯔꯤꯃꯨꯛ ꯇꯧꯕꯤꯔꯒꯦ ꯑꯁ ꯋꯥꯈꯜꯒ ꯇꯥꯖꯗ꯭ꯔꯦꯗ ꯇꯥꯔꯣꯏ ꯅꯪꯗꯤ ꯇꯥꯔꯣꯏ ꯅꯆꯤꯟ ꯀꯟꯕ ꯈꯛꯇꯅꯤ ꯅꯪꯅ ꯍꯩꯕ ꯐꯝꯃꯨ ꯂꯥꯎꯅꯤ ꯅꯪꯁꯨ ꯁꯤꯗ ꯋꯥꯈꯜꯁꯦ ꯈꯜꯂꯝꯂꯤꯕꯅꯤ ꯅꯪ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯃꯧꯁꯤꯕꯨ ꯂꯩ ꯍꯥꯏꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯒꯦꯅꯦ ꯃꯈꯣꯏꯁꯨ ꯍꯌꯦꯡ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅꯤꯅ ꯁꯤꯕ ꯃꯇꯝꯗ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯃꯊꯃꯣꯏꯗꯒꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯅ ꯀꯜꯂꯛꯈꯤꯒꯗ꯭ꯔꯅꯤ ꯃꯃꯥ ꯈꯪꯗꯦ ꯃꯄꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯧꯖꯤꯛꯇꯗ ꯑꯩꯅ ꯐꯪꯂꯛꯂꯕ ꯑꯩꯉꯣꯟꯗ ꯊꯣꯛꯂꯛꯂ ꯃꯇꯝꯁꯤꯗ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯏꯅꯦꯝ ꯏꯀꯨꯅ ꯐꯪꯂꯝꯒꯗꯕ ꯆꯩꯅꯥꯗꯣ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯂꯥꯏꯁꯤꯁꯨ ꯐꯠꯃꯟꯈꯤꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯐꯠꯂꯨꯗ꯭ꯔꯁꯨ ꯏꯃꯧ ꯑꯐꯕꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯤꯗ ꯇꯝꯂꯝꯕ ꯌꯥꯏꯗꯅ ꯐꯠꯇꯕꯤ ꯅꯪꯒꯤ ꯅꯅꯥꯛꯇꯕꯨ ꯀꯅꯥ ꯐꯕ ꯂꯥꯛꯇꯣꯏꯅꯣꯅꯦ ꯍꯥ ꯑꯣꯏꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯃꯈꯣꯏ ꯃꯄꯥꯅꯅꯤ ꯅꯃꯧ ꯅꯨꯄꯤꯅ ꯐꯠꯇ꯭ꯔꯤꯕꯁꯤꯁꯨ ꯅꯆꯥ ꯅꯨꯄꯥꯅꯅꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯃꯈꯩ ꯏꯟꯕꯒꯤ ꯃꯍꯨꯠꯇ
ꯉꯥꯡꯗꯅ ꯆꯩꯗꯅ ꯇꯧꯔꯝꯂꯕꯗꯤ ꯁꯤ ꯊꯣꯛꯂꯤꯕꯁꯤꯡꯁꯦ ꯊꯣꯛꯈꯤꯗ꯭ꯔꯣ ꯅꯆꯥꯅꯨꯄꯥꯁꯤꯁꯨꯅꯤ ꯃꯄꯥ ꯂꯧꯕ ꯃꯥꯅꯒ ꯆꯨꯝꯕ ꯁꯥꯏꯅꯤ ꯑꯆꯨꯝꯕ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯇꯣꯉꯥꯟ ꯆꯥꯁꯤ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯕు ꯐꯨ ꯆꯩ ꯇꯧꯔꯝꯂꯕꯗꯤ ꯆꯥꯔꯝꯒꯗ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯑꯩꯕꯨ ꯐꯠꯇꯕꯤꯒ ꯑꯃꯨꯛ ꯇꯥꯍꯜꯂꯗꯅ ꯂꯥꯏꯕꯤ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯔꯤ ꯐꯖꯔꯩ ꯃꯅꯦꯝꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨꯗ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯆꯕꯦꯠ ꯅꯦꯠꯂꯝꯃꯤ ꯂꯥꯏꯕꯤ ꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯌꯦ ꯀꯛꯆꯤ ꯀꯣꯛꯆꯥꯎꯕꯤ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯥ ꯋꯥꯏ ꯇꯩꯔꯤꯕꯁꯦ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯌꯥꯝ ꯐꯖꯔꯦꯗ ꯏꯃꯥꯗꯤ ꯃꯤꯅ ꯅꯤꯠꯈꯥꯏꯔꯝꯃꯒ ꯄꯥꯛꯂꯒ ꯂꯩꯕ ꯍꯪꯉꯣꯏꯗꯣ ꯑꯗꯨ ꯍꯦꯛ ꯃꯥꯜꯂꯤ ꯍꯩ ꯅꯃꯥ ꯅꯄꯥꯗꯣ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯅꯪꯅ ꯍꯦꯛ ꯏꯃꯨꯡꯁꯤ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯅꯦ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯍꯥꯟꯅꯗꯤ ꯏꯃꯥꯅ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯉꯝꯅ ꯂꯩꯔꯝꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯑꯩ ꯂꯥꯛꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯕ ꯐꯪꯂꯝꯃꯔꯣꯏꯅꯦ ꯅꯨꯄꯥ ꯁꯨꯝꯃꯒ ꯁꯥꯕꯤ ꯇꯧꯉꯝꯕꯤ ꯅꯪꯗꯧꯅ ꯑꯩꯗꯤ ꯇꯧꯖꯗꯦꯅꯦ ꯅꯣꯡꯕꯥꯜꯅ ꯏꯃꯥ ꯌꯥꯏꯗ ꯉꯥꯡꯅꯔꯅꯨ ꯃꯤꯅ ꯇꯥꯔꯒ ꯏꯀꯥꯏꯀꯣ ꯀꯔꯤ ꯅꯇꯨꯁꯤꯗꯗꯤ ꯅꯪ ꯋꯥ ꯑꯝꯇ ꯍꯥꯏꯗꯦꯅꯦ ꯍꯥ ꯅꯨꯄꯤꯅ ꯉꯝꯕ ꯇꯪꯈꯥꯏ ꯁꯤꯕ ꯅꯪꯕꯨ ꯌꯣꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯇꯧꯅꯕ꯭ꯔꯣ ꯐꯖꯔꯩꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯗꯤꯅꯦ ꯃꯆꯥ ꯌꯣꯛꯄ ꯍꯧꯅꯁꯥꯅꯦ ꯈꯪꯂꯕ ꯍꯅꯨꯕꯤ ꯆꯤꯟꯊꯤꯕꯤ ꯇꯧꯉꯝꯕꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕꯁꯤꯒꯨꯝ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗꯨ ꯇꯧꯔꯕꯗꯤ ꯅꯪ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦꯍꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯤꯅꯦ ꯍꯅꯨꯕꯤ ꯅꯪꯗꯧꯅ ꯃꯆꯥ ꯃꯃꯧ ꯌꯣꯟꯗꯦꯅꯦ ꯌꯥꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯈ꯭ꯔꯕ ꯁꯣꯏꯗ꯭ꯔꯦ ꯃꯃꯥ ꯐꯠꯇꯕꯗꯨꯅꯅꯦ ꯃꯆꯥ ꯐꯠꯇ꯭ꯔꯤꯕꯁꯦ ꯑꯗꯨꯒꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯐꯕ ꯅꯨꯄꯤꯅ ꯍꯥꯏꯔꯤꯃꯈꯩ ꯏꯟꯕ ꯑꯃ ꯐꯪꯖꯔꯤꯕꯗꯣ ꯅꯪꯅ ꯅꯔꯥꯏꯕꯛ ꯐꯔꯦ ꯀꯥꯏꯅꯒ ꯕꯨꯛꯆꯔꯤꯕꯗꯣ ꯃꯃꯥ ꯑꯩ ꯐꯕꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯐꯔꯤꯕꯅꯤ ꯈꯪꯖꯧ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕꯤꯔꯤꯁꯤꯕꯣ ꯃꯆꯥ ꯐꯠꯇꯕ ꯄꯣꯛꯂꯕꯗꯤ ꯃꯤꯅ ꯃꯃꯥ ꯃꯄꯥ ꯄꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯇꯣꯛꯑꯣꯗ ꯌꯥꯔꯦ ꯅꯨꯄꯥ ꯅꯈꯣꯏ ꯅꯃꯥꯁꯦ ꯃꯆꯤꯟꯁꯦ ꯑꯝꯇ ꯊꯨꯒꯥꯏꯌꯨꯕ ꯀꯔꯤ ꯑꯩꯕꯨ ꯆꯤꯟ ꯊꯨꯒꯥꯏꯌꯨ ꯍꯥꯏꯗꯅ ꯅꯪꯗꯨꯝ ꯅꯁꯝꯗ ꯐꯣꯏꯒꯦ ꯑꯩꯌꯣ ꯃꯥ ꯑꯩ ꯁꯤꯔꯦ ꯑꯩꯌꯣ ꯏꯁ ꯍꯅꯨꯕꯤ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯕꯨ ꯐꯨꯕ ꯈꯪꯉꯤꯗꯅ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯁꯝꯗ ꯐꯣꯏꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯅꯨꯕꯤ ꯅꯪ ꯍꯩ ꯃꯃꯥ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ ꯊꯥꯗꯣꯛꯅꯧꯅꯦ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯦꯅꯦ ꯅꯣꯏꯕꯣ ꯐꯖꯔꯩꯅ ꯑꯩꯌꯣ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯩ ꯅꯨꯄꯥ ꯅꯪꯅ ꯆꯩꯅ ꯀꯜꯂꯛꯏꯗꯨꯕꯣ ꯃꯤ ꯑꯣꯟꯅꯔꯦ ꯅꯈꯣꯏꯅ ꯃꯥꯅ ꯀꯟꯒꯗꯧꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯜꯂꯛꯑꯦꯕ ꯀꯔꯤ ꯃꯤ ꯑꯣꯟꯅꯕ ꯈꯪꯕ꯭ꯔꯥ ꯑꯣꯏ ꯃꯁꯤꯔꯦ ꯑꯩꯌꯣ ꯅꯥꯏ ꯍꯥꯏꯕꯅꯦ ꯂꯩꯕꯤꯅ ꯀꯜꯂꯛꯇꯨ ꯄꯦꯜꯂꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯈꯔ ꯀꯟꯅ ꯀꯟꯁꯤꯜꯂꯨꯍꯦ ꯃꯆꯤꯟꯗꯁꯨ ꯀꯜꯂꯨꯅꯦ ꯑꯌꯣ ꯀꯔꯤꯅꯣ ꯍꯅꯨꯕ ꯑꯗꯨꯛ ꯀꯟꯅ ꯃꯤꯒꯤ ꯌꯥꯡꯂꯦꯟꯁꯤꯗ ꯀꯔꯤꯅꯣ ꯁꯥꯟꯅꯔꯛꯏꯕꯗꯨꯕꯣ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯈꯣꯏꯒꯤ ꯅꯅꯤꯡ ꯅꯃꯧꯗ ꯍꯥꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯆꯥꯁꯦ ꯋꯥꯏ ꯁꯪꯒꯗꯕꯅꯤꯅꯦ ꯋꯥꯏ ꯁꯪꯒꯗꯕ ꯐꯖꯔꯦ ꯑꯩꯌꯣ ꯅꯨꯄꯥ ꯅꯪ ꯑꯩ ꯁꯥꯎꯔꯧꯔꯥ ꯁꯥꯎꯔꯧꯔꯕ ꯅꯪꯅ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯕ ꯍꯥ ꯅꯨꯄꯤꯅ ꯈꯣꯏꯅꯔꯤꯕꯁꯤꯕꯨ ꯏꯃꯥ ꯏꯄꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅꯕ꯭ꯔꯣ ꯅꯪꯗ ꯍꯥꯠꯂꯒ ꯐꯔꯗꯧꯅꯤ ꯑꯩꯌꯣ ꯏꯃꯥ ꯅꯨꯄꯥ ꯀꯟꯅ ꯀꯜꯂꯛꯀꯅꯣ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯈꯔ ꯇꯞꯅ ꯐꯨꯋꯣ ꯈꯪꯉꯕ ꯆꯩꯅꯥ ꯐꯪꯅꯕꯅꯤ ꯑꯩꯅ ꯐꯨꯔꯤꯕꯁꯦ ꯂꯩꯕꯤꯅ ꯍꯅꯨꯕ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯩꯅ ꯀꯟꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯗꯧꯅ ꯄꯪꯀꯟꯅ ꯀꯟꯁꯤꯜꯂꯛꯏꯁꯤꯕꯨ ꯑꯌꯣ ꯅꯣꯡꯕꯥꯜꯅ ꯅꯪ ꯉꯁꯤꯗꯒꯤ ꯅꯪ ꯇꯣꯉꯥꯟ ꯆꯥꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯍꯥꯏꯕꯅꯦ ꯐꯨꯗ꯭ꯔꯕꯁꯨ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯌꯣ ꯅꯥꯏꯌꯦ ꯆꯥꯔꯔꯣꯏ ꯄꯨꯂꯞ ꯆꯥꯔꯒꯦꯕ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅ ꯉꯥꯡꯕꯗ ꯈꯨꯝꯃꯕ ꯏꯃꯥꯒ ꯈꯠꯅꯔꯕ ꯅꯪ ꯅꯄꯥꯝ ꯌꯧꯔꯦ ꯈꯪ ꯏꯃꯥꯅ ꯈꯠꯅꯕ ꯍꯧꯔꯛꯂꯕꯗꯤ ꯑꯩ ꯀꯃꯥꯏꯅ ꯁꯨꯝ ꯇꯥꯔꯒ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯣ ꯍꯥ ꯂꯩꯕꯤꯅ ꯑꯣ ꯑꯩ ꯈꯠꯅꯕꯒ ꯑꯃꯠꯇ ꯍꯧꯖꯔꯔꯣꯏ ꯉꯁꯤꯗꯒꯤꯅꯦ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ ꯑꯩ ꯍꯅꯨꯕꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯀꯟꯅ ꯐꯨꯕꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯂꯨꯅ ꯇꯧꯕ ꯌꯥꯔꯝꯗ꯭ꯔꯦ ꯏꯊꯛ ꯀꯥꯔꯒ ꯅꯦꯠꯂꯤꯅꯦ ꯌꯨꯝꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯂꯩꯕꯕꯨ ꯑꯃꯠꯇꯁꯨ ꯋꯥꯈꯜ ꯇꯥꯎꯗꯅ ꯑꯗꯨꯁꯨ ꯅꯠꯇꯕ ꯏꯃꯥ ꯅꯈꯣꯏ ꯅꯆꯥꯅꯨꯄꯥꯒ ꯕꯥꯖꯤꯒꯁꯦ ꯌꯥꯝ ꯁꯥꯊꯤ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯛꯂꯅꯨ ꯑꯩꯁꯨ ꯏꯃꯥꯗ ꯈꯠꯅꯕ ꯍꯧꯔꯛꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯒꯨꯝꯁꯤꯀꯣ ꯍꯧꯔꯔꯣꯏ ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯀꯜꯂꯛꯀꯅꯨꯀꯣ ꯑꯌꯣ ꯈ꯭ꯋꯥꯡꯒꯁꯦ ꯂꯣꯏꯅ ꯇꯦꯛꯑꯦꯗ ꯍꯧꯒꯠꯄꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦꯕ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯆꯤꯡꯈꯠꯅ ꯂꯥꯎꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯕꯤ ꯑꯃꯗꯤ ꯐꯖꯔꯩ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯈꯤꯗ꯭ꯔꯦ ꯆꯥꯛꯈꯨꯝꯁꯨ ꯍꯥꯟꯅꯒꯨꯝ ꯇꯣꯉꯥꯟ ꯆꯥꯗ꯭ꯔꯦ ꯃꯅꯦ ꯃꯀꯨꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯔꯝꯃꯤ